January की tang 22 कोई state level गांगई celebration committee ने सिंधीबा सिंगिंग कोल village दा गांगई festival state level की पंथों पसीगे ऐने हम नुंगाई जबदी ऐ कोई की ethnic group को था मरी की मनुंगा अब कोई दिवा कभी रोमई कबूगी मिहोरो दगी सत्ना रखलबा मालेम सिदा मियोइबा मोइदा पोलकलबदी मीदुगी परिपुरी लोन धर्म जाति सत्नबी फिजे चक्सा सोइद लेगदेबा तत्त थारबा यादबा बदी सोइ लेगदेबा अदुगी लिगम सिदा युमफम ओइदुना असी तोगान तोगान कांगु क्या पृथ्वी की मफम खुदिदे हिंगनरिएबा कांगोल असिबु गांगने हिंगम गम्मिबा जाति दो मधु मसागी इतिहास आइडेंटिटी कल्चर लेदब जाति दी लौने है भाई कोई अदुना कबुई रोमई है जाति से पिक्चर बसु अदुम लब मसागी इतिहास आइडेंटिटी अबदि कल्चर लेजबा अदुम ला गांगने हिंगनिबा जाति मने दai लौजेबा मधुना अइना मैतै मसा मोरगसु मसिकी कांगो से बुगांगना चलिबा मसागी इतिहास अमदी आइडेंटिटी गांगने हिंजैबा कबुई रोमई जाति दंदा यम सिति साउथोंसे धर्मदी होगिबा याय अदुगा कोई जाति दी होबा यादेबा वखल मपुंग फादबा मसा खतगी खनबा मिनुंगसि यावदबा खेतनबा मानदबी मिंगदा कनागुबा खरना खनरी पुंसिंबा याद्री इन्ना तपना पानबा ngomdada leirieba aikoi mioi boina poibese nungsi sanana imino waina dharma gi leik sindadi iraga leieba adubu dharma da haiba wadu indaba kalu kyamsu leitobdi datteba maduna ni aina khanjabada kasi malem sida aikoi santi borpa gamdriba tha kunbu soraglaba ngasigi manipur gi conflict sida kalu pama khangna ai thon mane lawe adu ulba jati do amtang di jan tahan biraga isona bakoibu wakalla tahan biraga manipur se halagi nungsida lebidaba du saktam do amu halan mi bo isanu aida ai gasi kanga gi yamna senglaba numisida ai isoda patra tawjeri ena ai simusu thamjage ai moirang macha moina yam sauthok sai kabui eba jati se ai moirang gadi tadda thalaba yadraba kabui na thalage na khalaga so koina di aroi daba adugumba jati di kabui romai se koi tadda thalaba yadabli moirangi kangleiron irakpada kabui eba jati se na thokpa yaroi daba moirangi kangleiron jawdabdi manipur gi ityas mapung phade ayni moirangi ityas abu kabui salang mai yawdadi moirangi ityas abu mapung pharoi dei ni sidai tamjani opamse aduna kabui ga moirang leine bari se kaido moi thalaba yaroi haibiduni aina tamjani opamdi aduna honorable chief minister ga koi talengre mahakna athuba matamda aina sumkhanbada koi cultural center ma moirang da hangnabagi ayaba ma akoi central government pire madudai da akoi kabui salang mai bagi singlaba saktam se akoi madu thinnadabagi tanja do koi soida da lorkani hebdo aiga sigi miyam gi phobda thajaba pizarani aduna akoi kabui jati gi chililau sina su ipaisa sina su matam khudibakta moiranga kabui ga leineba mari se tan thalaba yadaba mari amaka manung da chileba se mase yari koi kawi do phai aduga koi moiranga su kaujade aduna koi moirang lai haraubada kala gumana semdo amma yawlam bagasu akoi adong go ama halagi hauriba akoi honorable chief minister na akoi gi maram di kai do da ngasi manipur da thoi be irang se akoi isa gi identity isa gi history akoi culture akoi gi ityas khangdabadagi tholko ibe aba chokbo musudai aduna akoi haurak phamoi ityas identity culture myam se thigatlaga madugi mapung phaba posakaba semnanaba kanna honnariba madugi part aba koisu moirang kanglei la maruoina akoi kabui salang mai bagi akoi khammana sabu khong de yelaga da magi thawai mi se paithokraba batungda wari gi laiki batungina
kabui salang mai bina kumaga ai sado ka mai na tore na mama habdu na kaptal mago da hai jaw dagi lapi dana mana thawai mirel kauri bam pham akoi ye ori kai khensi da khinchira mai muti che mana thawai mirel kauraga khambabu hingna mo hona ki bugi mapam da khingadra order taga akoi da magi adagi mapam da khingadra akoi am kan da nainari soida namaki kabui salang mai gi asengba stiti obedi ai moirang ke nei mapam amada maga mari le ba jaga amdadi soida khinaba ai peresida ai tamsida soida ngomgani ai tha jabdo ai myam da assure tawjali madu gamba ngasi gi gai gai sen su pibi bo isano aduna ngasi gi singumlaba aikoi yellow mi oi ya leiminaraba aikoi gi marakta mache talam hotna basida koi chingsit section minasi akoi punamak punsin minasi aduna aida kabui jati da manipur kanda mo hona bada achuba thoda lo pa kaw ya roi manipur kanda mo hona bada haugraba sahi kya dagi achuba thoda lo ru ga lai bado kasisu manipur praja miyamna yellow mi mo na kaw phum thokte aduna koi gi kabui jati na kabui rongwai jati na ngasi gi leiniba manipuri problem sida santi porakna mo hona bada achuba thoda ma lobiraga yamna thuba matamda hanadagi mihorodagi lawraba laaba daitado abukusu lawbiraga gasi kai gai sida lakpada abuka hera lawbiraga madugi santi porakna hodabada achuba thoda lawbiduna manipur ba ing tappa hanagi 2023 gi mamangi manipur do oina hodabada kabui jati chindinaw rongwai jati sinaw punamakna lawbirakani heba thajabse thamjaraga punamakpu abuka hanagi makedigi kai khumnaba loina no uchari